State Force masing yamna watpagi chingda marang kaina thamba ngamdabani yamna thuna lising taret muk recruitment tawragani haina CM Khemchana Ukhrulda public ka unabada haikhre Ukhrul lambi ngasi dagi hauna ROP thamduna akiba amata laitena chalhallagani ai karimta khangzadri learning parrot ni aina asoiba leiragasu ahal laman iyamba ichal inauna masi soi masi chumthokse haina takpiu CM Khemchan National Highway da mi khara khakta chatpa yadaba male Nahan Kangpokpida chatpasu kaisu taude angangsingna harauna khutka hairai CM Khemchan ngasi Ukhrul chatpa lambida thawai amasung sangkaida Kuki singna unakhre Santi purakna bahona minasi haike Kuki singna su ising yamna ware mateng pangbiu haina appeal tawkhre UNC Naga singi right sokpa thawong chatharaklabani na isagi lam amasung right ngak sena bahona ragani Maitei amasung Kuki gi marakta khut thongna duna lakpa Naga sing kanglup amatagi mi changchang dana leirakpani Haujikti Naga singi right sokpa thawong chatharaklabani na isagi lam amasung right ngak sena ba thawrang lokhalagani haina United Naga Council UNC gi General Secretary Barreyo Sangsangna Fongdokre Manipur Naga Loop singi apex body oriba UNC gi nongmagi oiba consultation meeting ama pangthoklaba matungda mahangna wafam asi paumi singda fongdokhibani Imphal gi Tangkhul Baptist Church Hall da pangthokiba khananingnabagi mifam aduda tongan ba civil society organization intellectual sing church leader sing student body sing amadi Naga Loop singi mihut kaya marum saruk yakhi Naga sing na khundariba mafam sing da hojik thengnariba khudong chadaba sing asigi matangda mapung oina khanakiba Thauram adu loiraba matungda UNC gi President NG Lorho na paumi sing da haiki ing tapna hingba pamjaba furuf ama oina Naga sing na ngasi fawba kanglup amatagi michang dana leirakhibani Naga gi firef asibu mapangal yaudaba asonbagi thawong ni haina lobo chumloi hojikti isagi lam amasung miyam ngak senaba thawrang lokhalagani National Highway 202 da security matik chana leitabana Imphal Ukhrul lambi da miyamna aki akhang yaudana chathok chasin tawba yadabagi matangda mahangna haiki Sumnagi kilometer ahumdagi manga faubadang sangba Mahadev dagina litan faubada lengang security gi matik chaba chaksin tharang lokhatuna miyambo aki akhang yaudana chathok chasin tawba ngamhandaba tarabadi UNC na miyam gi damak khallaga akhanaba tharang ama soidin lokalakpa yai haina UNC gi President NG Lorho na Paumi sing da makata na fongdokhi Thabal Assembly constituency da hayeng sadam tarogani lauthokre tronglao bi mihat yaning daba fongdokpo oina lang Thabal Assembly constituency na konba mafam sing da Leiba Mahisang Dukan amadi Kaithel Singh hayeng total sadam tarogani haina lang Thabal Kendra Clubs Coordinating Committee LKCCC amadi lang Thabal Kendra Mairapaibi Coordinating Committee na lauthokre Wafam asing asi pikliba angangani yauna micha manga hatkiba tronglaubi gi thodok yaning daba fongdok laduna Kakwa Community Hall da miyam gi oiba mifam pangthoktuna leikidraba singi photo da haika tamduna awaba fongdokpagi thoramda LKCCC gi General Secretary Thingbai Jamjaintana fongdokhibani Magna Makhata na High Assembly constituency asigi MLA Karam Seamna miyam gi mihut oina leibak kidamak kari thodang lorabagi haibadu ngasi dagi numi humni fawbi manungda miyam da khangangadabani Irang ase illegal immigrants singna chathabani haiba center da khanganaba MLA Karam Seamna ruling gi MLA ama oina kari thodang lokrabage khangangadabani haiki US ki mafam kaya marumda COVID ki anoba variant Saorakle Sika da haina khangnaba COVID-19 gi anoba variant ama United States gi tongan mafam da sandorakpa thengnare Omicron dagi saklon honglaba virus asi paksana sandorakpadagi health experts singna khanaba jaksin tharang lokotpa hokre Anoba variant asina miyoibagi cell manungda changlaga immune system da chawna kaiba thogalai anoba virus asi mapung oina sandorakliba state singdi California, New York, Texas, Florida, Illinois, Pennsylvania, Ohio, Michigan, Massachusetts, Virginia amasung Washington na chingbani Malemgi oinasu Australia, Germany, Denmark amasung Netherlands yauna leiba kuntra henbada virus asi sandorakpa thengnare anoba laichet asigi maru oibalayong sing hanagi COVID strain singa chawrangna manai khradang pallabada laihau hoba lok khuba khanau naba hokchang chokthaba kokchikba wakhal ningthina khanma ngamdaba ningsa sor chaning tana honba ngamdaba manam amasung mahau khangdaba oba khung hamthaba asina chingbani Hojik fawbagi oina anoba variant asina maram oiraga miyoibagi hakchang ka hena Sokhanduna hospital da pukhatpagi report laitri adum oinamak sandokpagi changdi mamangi variant singdagi khongjal yangba heli Lokhatpa yaba section tharang singi matangda report amana hai mamangda vaccine kapkhraba miyoi singdadi thoidokna khudong thiningai oide
Nauna Sandorakli Balaichut asi ngakthoknanaba mipum khudimak vaccine kapthokpagi tangai fadaba lei. Hana vaccine kapkhraba miyoi singsu anauba booster dose kaplabadi khudong thiningai oibagi chang hantarai. Karamba matamda anauba laichut asi malemgi atei atopa leibak singda sandurakadagi haiba chap chana khangba ngamdriba maramna yariba makai miyam tinba mafamda mask upkadabani anaba miyoi sing tokhaina naitom thamlaga layeng chathagadabani risk wangba miyoi sing diningthina khang hairaba doctor amaga tanabagi tangai fadaba lei. Sikada haina khangnaba COVID-19 gi anauba variant ase khudong thiningai oibagi chang nemna leirabasu ka hena longnaganba maramna mipum khudingmak mangjongna cheksin tharong lokhutgadabani. US yauna malemgi tongan baleibak singda COVID-19 gi anauba variant ama Saorakle haiba pau phangmadagi mari leinaba health authority singna mipum khudingmak tangai fadana vaccine kapthoknaba amasung cheksin na leinaba pauktak piri. India gi mafam kayada heat wave thokle sabagi chang ka hena wangkhalaktuna mafam kayada heat wave thokpadagi Indian Meteorological Department IMD na yellow alert lauthokre. Madhya Pradesh, Maharashtra, Odisha ki district ayamada sabagi chang Celsius degree 44 henba thengnaki fibam khwaidagi soklaba state singi manungda Maharashtra su yauri. State asigi Ekolo region da sabagi chang Celsius degree 44.2 yauraki. Warda Amravati amasung Nagpur na chingba mafamsingda suka hena sabagi chang wangkhalakpa maramna miyamda chawna khudongchadaba mayokna hale. Delhi amasung National Capital Region da Celsius degree 40.3 yauna sabagi chang wangkhalakpa thengnaki nungsit motpagi changsu hengalakpadagi mari leinaba authority na graded response action plan gi ahanba stage chatnahanba hore. North Delhi da sabagi chang Celsius degree 41.4 yorakpaga loidina National Capital Region gi mafam ayambagi air quality index 226 oiraki ka hena khudong thiningai oiba mawngda nungsit mosalakpadagi authority na section tharang lokhanaba honari. Ukhrul district ki Tangkhul Kuki gi miyamga unakre. Kuki amasung Tangkhul gi marakta lairiba thajanadaba sing kokhanabagi pandamda Chief Minister Yumnam Khemchan Singana ngasi Ukhrul district ki tongan ba mafam singda chatuna Kanglupani gi miyut sing unakre khungsit aduga mari leinana Chief Minister na haiki Kanglup khudingma ki afaba amasung fataba soidin leigani adubu micham miyam gi apambadi ingtappa fibam hanjil handuna nungsi chanana leiminabaduni. Thawai Kuki village ta mamitagi mapi taduna kafkhiba nupi amaga wari sanabada Chief Minister na haiki Miyam da fauriba nungaitaba pumnamak chap chana khangi hojik wariba fibam asida wari sanaduna ingtappa fibam hanjil hannaba honaba natana atopa lambi leite. Hana sunabagi thaudokna tungda horakadaba mirol singda chawna amanga tathokanba natana kanamata amata purakpa ngamloi. Khudongchadaba kaya mayoknarabasu tungda horagliba mirol singidamak khallaga ingtappa hanjil hannaba honaminasi local MLA yauna miyamga unakhiba aduda Chief Minister mahosagi matawgum school sing class howanaba tharang lokhalagani Imphal da hek hankraba matungda khungang khudingmaki yumthong pumnamakta thaknaba ising fanganaba tharang lokhatkani hainasu khunja singda thajaba peki. Ukhrul district ta hanba oina chatpa khongchat aduda Chief Minister na sarka fung village tangai hak panduna khungi ahal amadi nupi angang singa unaduna wari sanaba aduda Chief Minister na haiki atom bomb fawba thadakhiba malemgi ani subalanja wari sanaraga loishin hanba ngamki mafam masida suningthina wari sanaraga wathok pumnamaki warushin purakpa soidina ngamgani. Karigumba hingsa gi thaudok asina makata na asum chatharakpa thoklabadi pikliba angang singi tungi maraiba kari oigadagi haibigi matangda nungnangba poi athuba matamda sarka fung village ka district asigi atei atopa mafam singa faungnagadaba thong saba loisilagani haina thajaba piramki. Irang khara tawraga school thingjinba amadi college university thingjinba haibase ekhoina isagi khongda singjangna yansinjaba oina thokani Bruce Pebam Emsu President na phongdorakli. CF changlakpa yaroi Thawai khulgi khunja singi ayaba yauduna Central Force sing changlakpa yaroi karigumba khulasida changlakadaba lairabadi mangjongna na ayaba lawgadabani haina Thawai khulgi maikaidagi khangalakli. Hiramasigi matangda ngasi paumi singa unabada Sinaulonggi member Themrai Yon Muinauna Kamjong district ki manung chanba Thawai khulgi miyamna tumba chaba khangdana wana khanglingai chairakta Central Force na matang matam chadana khulasida chathok chasin tawribasi makhatana tawbiganu khulasida changlakadaba lairabadi mangjongna na ayaba lawgadabani khulasigi akoibada khundariba Jalengbung Mongko Chepu amadi Sangkai Kuki khulsingdagi nongmakangdana ayuk numidangi matamda afaba makhalgi khulai sijinaduna Nongmei Kapsallakpagi Khunjasing mahusagum tangdu leitaduna hingba ngamjai wana leiringai chair asida Central Force na maram oiraga khulasida changthok changsin tawrakpa si jingnaba fawi khulasigi akoibada leiriba tongan ba khundagi Nongmei kappa yaroi haina Central Force na Athingba thamlabasu Kuki militant singna kapningba matamda Nongmei Kapsallakpada Central Force na yengduna leithokpa asina makhoida thajaba leitre maram aduna mafam asigi miyam ngak senabagi damak lengangna State Force ki battalion ama thamnaba thaurang tawbiu haina appeal tawrakli.
BRICS Summit yaunaba Russia ki President Vladimir Putin India da lakadauri. BRICS Summit yaunabagi damak Russia ki President Vladimir Putin India da lakadauri haina report amana phongdokli. JAC da pangthokadori ba mifam aduda malemgi tongan balaiba kaya gi luchingbasing su saruk yagadauri. Russian President na BRICS Summit saruk yagani haiba wafam asi Kremlin gi spokesperson Dmitry Peskov na confirm tauki hojik fawgi oina chap chaba matam leptrabasu September taragani thoidagi taraga humdoi fawba mifam pangthoklaba yai haina Thaznari, mifam aduda trade international governors, economics, ordination amasung geopolitical issue na chingba kupna khananinagani hairi. Kumja 2006 ta Brazil, Russia, India, China pulaga group asi semkhibani. Kumja 2010 da South African yaurakhibaga loinana group asigi maming BRICS laibak manga asigi mathakta Egypt, Ethiopia, Iran, Saudi Arabia, United Arab Emirates amadi Indonesia su group asida yaurakhi. Haujikti group asida Asia, Africa, Middle East amasung Latin America gi tongan balaibak sing yauri. Aduga mathangi update asina thawai tangkhun piresta kuki militant sing numit khudingi Nongmei Kapsallakpana khunja sing ne na ta na leibung amnadre state force thambiduna ngak selan view haina lengak ta taksilagli kuki ama ising data sinduna iroiba hitabedagi irak na duna laikidre hairi ma ke asengba maming matha sapsana khangba ngamtri pawngai minasi.